Numit tarani chupna chatharakpa Manipur Sangai Festival 2018 ngasi makhal mathel gi thauram kayaga loinana loishinkhre. Haukiba hing nongyaida chingmairong mamang laikaiga kabui khulga tainabata leiba nganu loifam mafam amadagi nganu taragani thoi I chupna hatok lamle. Ningom thong kitna panungda masakhangdaba sa khara chensinkhre haiba paulakpadagi Forest Minister amadi Forest Department ki makok thongba official sing changduna yengsinkhre. Lona yadaba maongda di reserve tawkiba Kharung Pat ki hectare chani amadi Eco Pat ki hectare chama amuk nau haunana reserve tawnaba akoibagi miyamna lengak taksilakli. Amasung 15 Finance Commission ki Chairman Nandakishore Singh na luchingba team ama state asigi financial problem sing amadi lamdam asigi sen milon phagathanaba honaragani haini. Mayam bukhurumzari adom ning Grips Impact News ni airina thinguzamna hauji pungjas faubagi maru pausing miyam da pizari. Chaliba chahi asigi Sangai Festival ngasi loishinkhre Juko Valley gi Manipur gi saruk sing Manipur gi adum oigani Nagaland gi saruk su makhoi gi adum oijasanu Juko Valley pumnamak Nagaland gi ni haiba yaroi haina festival asi loishinbagi thoramda Chief Minister Nongthobam Birena phongdokre amaromda festival manungda mahiroi singi exam laiba maramna festival asi matam hongdok hongjin tawba yabra haibadu khanaragani haina su phongdokre loinana Sangai Festival gi manung chana Juko Valley da trekking chatkiba MMTA ge members sing thadok lagani athuba matamda Imphal yaurak lagani haina phongdokhi ngasi Sangai Festival gi main venue oiriba hapta kangjebungda leiba boat ta pangtokhiba loishinbagi thauram aduda Governor Dr. Najma Heptulana pangthokliba kumhai asina malem gi tourist singi pukning chingsinba ngamle loinana lakadaba chahi singda tourist singi pukning chingsinba ngamlagani haibagi thajaba lei haiki Chief Minister na Sangai Festival asida maru oiba thaudang laukiba tongan ba department ki official singda achamba khudol tamduna ikai khumnaba utkhi nakalamaromda festival loishinbagi thauram aduga mari leinana Chief Minister na hai socio economic caste census thibada asoiba kaya laikiba maramna Prime Minister Narendra Modi na haudokiba Ayushman hairiba lupa lakh mangagi health scheme sing asi miyamda phanghanbada khudong chadba ama oiri maramaduna socio economic caste census thibada kari asoiba laiki haibadu SIT ama semduna thigatlaga chairak piragani haina phongdokhi loinana masak khangdaba sa makhal amana yumsa hatok lambagi thodok sing asigidamak lengakna cheksil thaurang paikhatpa haure masida miyamda aki akhang piba yaba aranba wafam sing sandok piganu haina su phongdokhi. We need to initiate a multimedia campaign focusing on the positive about the state. This should be helpful to promote and to project the appropriately and buttress our endeavor to make our state figure prominently on the tourism map. We see the Mintarani see Kasamundra. I should come in Anangi school. But Hanatan, one I don't want to bring on the school Canada of Washington. I view the I bring state. Huna Bakanaria. When high, when a queen high, a queen is going to get them like a shoe, Yanani. Jukopuna, it was your queen, I had the motion to Kopunuma, which we had the other. I quickly referred to Kogi number but internationally accepted boundaries, the general we don't know what and my filter. Nakalamaromda Sangaina Bishnupur district ki Kaibulam Zawda Lairambana Manipurda tourist kaya lakpani loinana lamda masibu malemda saktakliba Sangai kansi haina Forest and Environment Minister T.I. Shyam Kumar na phongdokre Manipur Tourism Department Sindhuna Kaibulam Jaugi Kaibu Youth Club Ground da Chatharakpa Manipur Sangai Festival loishinbagi thoramda Minister na wafam asi phongdokhibani
Minister makha tana Loktak Pat na maram oiraga lamdam asida miyoi kayagi hingbagi lambi piri adubu pat asida hingnabagini haiduna lona yadaba moongda changsinduna nga phaba amadi infrastructure kaya semgatlaba asi lepkadabani thawong sing asi leptrabadi tungda Loktak Pat mangkhiba yabagi phibam amada lakani haiki Nasi festival asi lo sembagi thomasi mai lerna ai Manipur ki media ki kuthangda Manipur ki praja punamakta amagi akobe tare praja miyamda Loktak ki phajaba nga so mateng pangbiyo Loktak te nga phabiyo Loktak ta akoi ijang napi thibiyo adubo atoba pambaina electric na huna amadi market river payo miyam sing asi happy duna lamdam masigi saktam awangba ipaibu thambiramba adumba ina kulaba tachi kasi nat pukai culture asi tungan mo honabi Pari Purigi Khongul Liraktuna Myanmar amadi Bangladesh tagi Sangai Festival yengba lakhiba maitai singbu taramna okpagi thoram amangasi Lining Thau Sanamahi Temple Board na siduna pangthokre ngasi Fasemar gi compound manakta leiba Haying Khombal da leiba Lining Thau Sanamahi gi sanglenda thoram adu pangthokhibani Sangai Festival saruk yaba lakhiba Myanmar gi delegate sing ngasi singjamai chinga makhada leiba Manipuri Gauria Vaishnavasna Myanmar da khundaduna leirakhraba maitai singda angamba khudol piduna taramna okre haina chirol amada khanghalakli Sangai Festival yengba lakhiba Myanmar gi maitai sing okpagi thoram amangasi Khurai Sajor Lekai da pangthokre Khurai Sajor Lekai dagi takhel mayum tombana senduna mahaki yumda pangthokre ngasi gi thoram aduga mari lenana tombana hai ngasi silliba thoram asi maru oina lamdam tamna laikhraba I mari oiriba maitai sing asigi marakta nauhaunana achetpa mari ama sagatna basinbani haiki Hauzik Chathariba Manipur Sangai Festival 2018 ga mari lenena haukiba November gi tang kun ga tareta Juko trekking da chatkiba Manipur Mountaineering and Trekking Association MMTA gi nupi trekker ama yauna punna trekker nipan Nagaland gi Khoizuman Police Station da fazinduna thamliba asi athuba matamda condition amata yaudana thadoraknaba Notice India Development Party NEIDP Manipur State ki chirol amana appeal tawrakli Give blood to our Sangai, save Sangai, our pride of Manipur, Haiba theme Dangasi, voluntary blood donation awareness campaign kam donation camp 2018 ama, Iboyaima Sumanglila Sanglenda Pangthokre, Thauramadu, Association of Voluntary Blood Donors Manipur Thobal District Branch, Manipur State Sumanglila Council, Helping Hands for People Manipur, the 3rd NSS Unit 1 and 2 GP Women's College, Amadi, Picassoit United Development Association Khangabok Amadi, Lions Club of Thobal Greater Centurion Punna Khutsamnaduna Blood Bank and Transfusion Unit Thobal District Hospital Khangabok Kaloinana Sinduna Pangthokpani Mapan Suba Sector Assam Rifles ki Kaithel Manbi Battalion na Lilongi Chaupok Iphamda Nupi Macha Singbu Lemna Laying Bagi Camp ama Pangthokre Headquarter IGAR South ki Makhada Pangthokiba Camp aduda mafam adugi Nupi Macha Chani Humpuromda Lemna Laying Bagaloinana Hidak Langthak amadi Nutritional Supplement Singsu Yentokhi Thongzu Kendra ki manung channa ningom thong kitna panungi Imphal Turel Torbanda masak khangdaba sakhara chensin kre haiba paulak padagi Forest and Environment Minister amadi Forest Department ki makok thongba official sing changduna yengsin kre Minister Shyam Kumar na luchingba team aduna basikong kitna panung mapagi Turel Torban amadi sa adu uhawi haiba mutum inak khunbiga unaki team aduna makhata na Imphal Turel gi mapanda lairiba asongba mafam sing yengshin baga loinana maikay adongi lairiba miyamga unaki tungda minister na state asigi mafam kaya da yumda yok basa sing masakhangda sakhara na hatle haiba paulak padagi department ki maikay dagi paikhat payaba thabak thoram sing paikhatli mafam kaya da special task force thamduna sa asi masakhangdok naba amadi phanaba thorang paikhalakli nakala maromda thodok asiga mari leinana miyamna social media da aranba pau Thagatuna miyam da hena mi paina ba hotna biganu loinana lamlaki sa sing hatpiba thodok sing tauriba asi tokpiyu natrabadi ain gi oiba mateng lauduna chenaba pumba chairak pinaba thorang paikhat kani haina minister Thaunaujam Shyam Kumar na cheksil wa thamlakli nakala maromda Imphal West ki
Tangkhul Avenue da leiba Rajen Maitei gi farm da loiba nganu taraga mathoi yamna chingnaningai oiba maongda siram le hairi mafam aduda khongsa manga gi khongpham kharasu phangle hairi Kajeng langumba adagi makhal akhoi sagum asi kumtharaga akhoi lawji khalo matungda de akhoi toren khomang asong masung mada leiba manbagi khutam du phange wildlife act ki matungina kunja sing na hariba toren no pansing asi mai tharaga hunting tawge khoke habada maduma tawigano wildlife ki india ki scientist sing expert sing akhoi ayeng di soidana akhoi yorone habagi from pcc wildlife tagi akhoi khange maduna moi lakanda hariba mong asi khanga kanda karma khangi sano tektor myam si khanga kanda khoi mayam punna ko department is ready to take up any action facebook ta whatsapp ta tongan tongan mi da adu soe gumba hajam gumba ade tongan tongan gi wakhan sajal lakanda computerized samakan sebal lakanda mi bi ken ba tam to bi ganu madu thakal lagadi wildlife ek ki matung na forest ek ki matung na pe madu saptan action logani yen nganu yum da yok yum sa sing sare aduna khudong jaba lo lakanda wild elements na wild birds sing ba ko har pe thabo masi to bi ganu Manipur forest department gi magai dagi Manipur state government gi magai dagi Manipur praja myam da pel tawi madudi wildlife sing ji ko kanba amadi ngak ko imam kanba se ko khuding gi thauda Ngasigi khongchit aduda sarukya kiba State Forest Department ki Chief Conservator of Forest Territorial 1 Mahendra Pratapna phongdorakpada Haujik yumda yokpa sa sing hatpada chenaba sa sing asi khangdoknaba amadi fanaba Forest Department na mafam kayada akhanaba team semduna thamli Haujik Imphal da Wildlife Institute of India gi scientist ahum amasu leiri loinana hayeng forensic expert team amasu laktuna yumda yokpa sa sing asi masak khangdoknaba hotnarakani Chairak asida miyam da lamdam asigi maralejadaba lamlaki sa sing hatpa tawbiganu haina Chief Conservator of Forest asina appeal tawrakli ngarang November gi tang kun ga mapan gi nungthil pung ahum ga minute kunthra taba aduwaida masakhangdaba sa ani thengna hawi haiba mutum ina khunbigi matung ina sa asi mashing ani sui loinana hogdongdagi khara chawkhatpa loinana huidagi khara pikthaba makhalgi nganglainaba sani hairi sa ani adu yamna thuna yangna chenba ngami haina su ina khunbina makhataki Karamba sara oibno haibdugi khungul linaba koina kanna honajare dedicated team akoi same saduna koi field thamjare marak sidaisa koina akoigi honorable minister gi advice matungina koina su akoigi department na akoi mahum kya da akoigi trip haidi ahingba sa thamaga akoi chingha tamada yamna isolated oiba de mana possible mana strike torba jaga da koina akoigi sa se yarabdi phab ngamgadra haibugi thorang ma koina huje akoi department na akoi kanna lokachari magi hujigi chaphamje karigumba hui ore mari tam tam jakadane maje thi khangdabdane adi mayam phroju ma chalaju mayam saira taja le moi karigino da aini yengba mana ka khu kap tu nadi tore manung ji ora ga ju loina haubuni ba khara dum le jang le ba yam singba sane masa tan sitnali hui yam jawdong du ji jawdi yong ma pi de yong ma pi hagadra yong ma pi jam jawine masa jin nan tak to sang tak to ga masu do ngal ne Amoromda hokiba hing nungyaida chingmairong mamang laikai ga kabui khulga tainabada leiba nganu loifam mafam amadagi nganu taraga nithoi I chuptuna hatlamle takhelambam renudhar hairiba miwe asina loiba nganu taranipan gi manungda taranithoi ama siduna leiram kibaga loinana nganu ani amana thiba khangdri nganu mari amadi hinglamki adubu hingliba nganu adugi mangak amadi thabaki sarukta sokpagi mami taramki Manipur gi tongan mafam singda nganu yen siram kibagi maong aduga chap manaba maongda ngasigi asi su siram kibani nganu sing I chuptuna hatlam libasa adugi Khongul oiramba yai haina thajanaba mami khara mafam aduda taramki khongul mami sing adu khara amana piktak tauraga khara amana chauna taramkiba maramna nganu halam libasa adu masing ani natraga ani dagi henba oiramba yai haina thajanari thaudok thokfamda forest department ki miyoi sing laktuna yengsilam kibaga loinana athuba matamda mapalam dagi akhang haising laklagani loinana langla langjin amadi khangbangam lagani haina phongdoklam ki haina renudharna phongdorakhi Koi nganu lojaba farm dani hoji sana kana toroga nganu pulapna nganu train pale bda nganu train thoi siramme aduga nganu mari mana hingawre aduga ani mana chela sakre mari hingba nganu amadi akhoi mathabak ta chela ga jaga amada thadaram nganu amana sa duna khongun je akhoi khongun ama tangna te tai je aso uju tai masa tai aduga akhoi masi group oina lakpa male sa jing je aduga nakan gi thangnari ba kangun ju pung baro makhai saida thokpa male haba haba pausum dabda mai thalagadi sa je changdi habda aina ngarang mai je bulb se fit tawraga thanjaram mani ngarang je aduga thok iba thokdo ju ngarang ahingda thokpa thokdo अखोई फॉरेस्ट की कंगुला में मोइना हाइफेट हाइमदा मोजु कोलकाता तकी मोगी एक्सपर्ट जिंग ngasi yarakani na dumaina hafet chawrak ma hairam
ngasi numidang pung taruk lom tabada chingmairong maning lekai da leiba RK Gandhi ko bamioi amagi yumda loiba nganu amasu mabuk hogai duna hatlamle thodok asigi matangda impact news na changsinduna yenglubada nganu hatlambani haiba samakhaladu fanaba miyam huptuna thiramba thengnaki thodok asigi pau phangbadagi forest department ki personnel sing laktuna asiba nganu laukhatuna thijinba hokre amaromda thodok asibu haktengnana uhoba RK Gandhi na phongdorakpada mioi kharaga sa adu thiringaida masagi yumgi maningda hauba lapu barakta chongsinki adubu mayam changduna thibada phangba ngamkide hairi nakalamaromda handak marak Manipur gi mafam kyada yumda loiba yen nganu yauna sanga sing hatlambagi thodok chatharakliba asi chap chana khangdoknaba forest department na mafam kyada ahing yarektuna safanaba thorang kaya paikhatba hokre haina impact news na phangba pau amana hairi mai mamai jidi pra masa haibadi makoka jidi matuam ta hodre pra ko aduga mami jidi pra round ne langkhat laga makut makong adu mudi hodre wang mudi akhoi gi si mukil lek khu mukil lek ti mana di wang kundara ga di pixel lepa ga di khu chappa je kangalu gi tapta dum chong ma je lapu makong da chong yang do direct u howe u di hui dong na di chatre ma je makut je thangal laga chong do kangalu gi tapta adamain tawre Bishnupur district ki Taubul da su nganu mari halam le hairi Taubul awang mamang lekai ward number 2 da leiba thokchom saret ki yum da loiba nganu singa du ngasi ayuk siraga leiramba thengnarakpani thodok asigi paw hek tabaga Bishnupur forest division ki deputy range officer N Biraj na luchingba team ama lakduna hakthengna na yengsinki loinana handak yum da loiba sa sing hatpaga mari leinana chingnai haiduna lamlaki sa uchek sing hatpagi thabak chathabidana ba N Biraj na miyam da appeal tawrakli Asiba sa singi postmortem report ki matung inna asiba sa singda kidney amadi heart yauna faujinba yagi dakpham leiba thengnare hauzik faubagi oina kari karamba sana tawbano haibagi chapchaba khangba ngamdri ngasi sanjen thongda leiba veterinary and animal husbandry officer paumi singa unabada veterinary amadi animal husbandry ki director Dr Haubijam Chaubana hai masak khangdriba sa sing asi manam shana namba ngamba loinana group ta chatpa makhal gi sa oibana miyamna matam kharadi cheksin leiba amadi tangai fade nakalamaromda veterinary and animal husbandry ministry gi meeting makhada awaba tarba mioi singda piba yaba mating pinaba thorang leire asok apan yawba sa sing manak nakpa district veterinary office natraga directorate office ta pau PBU athubata mating pangnaba sem saduna lei hairi Churachandpur district tagi haurakduna hauzikna state asigi valley district ki mafam kayada masakhangdaba sa sing hatpagi thodok thoklakpa asida lamdam asida subsidiary income tanjariba laumi singi oina yamna chauna amangba ama oiba asida department ki maikaidagi nungai tabasu fawi haiki टेक्सम की ओकनी हालमेंट तौबदु पोरागा दांखोय पोस्टमार्टम अदुम तौवे मचिन याम अथौबा याखुन मयाम अमा अदुम लै मनुंगदा मोइना चिक्लकपसिदा मनुंगदा फाउजिलगा हार्ट किडनी दे यौरगा मयादुगी याखुनगा अदुम ताबा अदुम थेने मसा मतकतसु याखुन मयाम अमा याम लुलुना अनु तौर लै साने सिरि सेंगे यारिबा मखै लौमी सिनि नाउसिंग खितंग चेक्सिनना थम्बिरो असो अपल लेहोबा कोलोबा कोई दरकार लेबा लेरगसु कोइदा दुम वेटरनरी की इंस्टीट्यूशन कोई ऑफिस अमदा पाव दुम पिबिरो अखोय दुम रस दुम तौजगे रिलीफ की डिपार्टमेंट की साइड की कोइना पिजबे याबा तौयाबा मतेंग दुसो कोइ दुम तौजगे वेटरनरी डायरेक्टोरेट ता नत्रगा अखोय डिस्ट्रिक्ट की जॉइंट डायरेक्टर की ऑफिसिंग दसु मदुगी रिपोर्ट मांगिबगी खोटकिबगी अखोयनसु कलेक्ट तौजे पर्सन मसानसु रिपोर्ट तो दुम पिबिरगा अखोयना कलेक्ट तौजरसि मथक्ता अखोयना करी पांगजबे याबा डिपार्टमेंट की अंगमबदुदे अखोय दुम पांगजगे Nakalamaromda veterinary and animal husbandry department sinduna October gi tang tara dagi hauduna state asigi 20 suba livestock census haukre chahi manga gi manungda amuk khak pangthokpa yumda yokpa sa sing masing thiba asida lamdam asida leidiba miyamna mapung phana mating pangbiyu haina veterinary and animal husbandry department ki director Dr H Chaubana appeal tawrakli sanjen thongda leba office ta paumi singa unaba madam hakna hai mamangda tawkidaba maongda chahi asigi oina akhanaba census asigi tama khallaba
Enumerator amana field report lauraga supervisor amadi scrutiny officer amana ningthina check tauraba matung National Informatics Center NIC da semba akhanaba software amagi khuthangda online report taugani report asigi matung ina state asigi tongan tongan ba yumda yokpa sa singi oiba chahi manga gi oiba action plan ama semgani maramasina miyamna census asigi damak lakba official singda mapung phana mateng pangbiyu haina director asina appeal taurakli kun suba sahi manga mangagi sa usek singi masing thiba koina English ta hairagana 20th quinquennial livestock census veterinary department na sathajari masi hogibo October gi tang 10 dagi horupani census operation si koina Manipur da tawribase all over the country masi India government na sponsor tawraga tawbani census masing thinanaba field da chananaba enumerator Sama yang kini thoi 152 koi hapsei supervisor na kuntra ma thoi scrutiny officer tarani thoi village rural area da sarang na lising ahum ga sama gumani aduga urban ward sina samari ni phugumba Manipur Rural Bank ki kunmanga suba amasung Bishnupur district ki oina mari suba branch sama ngasi Bishnupur ward number 9 da NABARD ki chairman PN Praveen Kumar na hangdokre hairi Manipur ki maru oiba wetlands singi manungda ama oiriba Kharungpat nongmanongmagi pat asigi saktam mangshilakli pat asi Manipur government ki fishery department ki makhada lamdam asigi yelhaungagi nga makhal kaya puthoktuna lakli adubu pat asi ngasidi lanai miyoi kayana lona yadaba maongda lam laushinduna yum kai sajilakpadagi asengba saktam sing adu mangshilakpagi achoba maram ama oidi Citizen Association for Rural Development के President Tamphazauna Impact News ta phongdorakpada reserve oirambadagi di reserve tawkiba Kharungpat ki hectare chani amadi Eco Park ki hectare chama amuk nauhaunana reserve tawnaba lengakta khanghan khrabani hairi Kharungpat ta hojik ta salaiba turenji tinda turenji akhoi yam chauna pangna torkanda akhoi Kharungpat ta lengoi ji haidaraga hojik Kharungpat nabagi policy je jibo yauna yam sangjele pot amani aduga nakanda ko fellow farm shit farm mayam jina ju nakala morom da manghal laibani hojik akhoi khunja jingji ogai gi area da akhoi sholi ji Kharungpat ki henkala abani na ising mayam ta sala abani na akhoi crop ahum laksida crop ama ani ji sai guni gi mange ba adu intamu crop da mange ba mang mane akhoi laumi jingji hojik kothari Chok lising amaga samapan marfuma thoida Manipur sarkar na akhoi Kharungpat ki saruk khara da saingang mare phangdaba aduguma jaga da dirja honba atamdugi yaitong khangdongba mayamna pata lau kanjanba ata panjanba aduga moigi ringban semgi maram hoikanda akhoi gi saktam je ngasi oirai ji ohelaki Nakalamaromda card ki president Tamphazauna 66 Wabagai village modify tauduna village number 2A Kharungpat sembagi matangda miyamda chamamnaba kaya pokhale chamamnaba asi lengak asigi makhada lairiba revenue department ki official kharana thokhan bani haina su maral sirakli loinana village number 2A Kharungpat sembagi wafam tokpinaba mari lenaba singda appeal taurakli Shem na haidana revenue department na aduga akhoi 1995 tagina hujibawda akhoi she pataji kakthalaga akhoi da kaimta kana handana sijinaba yadana government da record mangale masigi matangda akhoi hujuji revenue minister oiba akhoi honorable akhoi karam samda akhoi dragas ke pijar kanda akhoi je sumthopina bana akhoi yam kanna hona bidana minister sahib na di akhoi se thubu matamda hankala lagani adubu haibu posi chief minister da knowledge amtang di thambiro aduga hai posting je ongkharpa yanaba honarasi haidna hojipudi chauro mateng pibirei masigi sagi pata je hojik kamta khoi lo loba yade aduga khoigi national calamity ne taw matamda government da khoigi pata nongda thagatna khoigi mari leinaba document jing je khoi thagana nabagi pangal je khoi leite aduga khoi gasna thibaju yahandre aduga si poaching je matam sangna leirakpasina maram morakanda khoi da lomi singda yamna awaba ama mayonare National Highway number 2 Imphal Dimapur lambi sembagi thabak suba yauba non local ahum sakhang daba khulai paiba singna phakre thaudoga singarang numidang pung 13 taramdaida sekmai PS na konba sekmai turel mapan dalaiba khwairakpam kubong da thokibani phakraba non local singadu Shivlaya Construction Company Private Limited ki sinmi ngaktani hairi phakraba miyoi singadu Haryana dagi company adugi in charge ki thaupuriba Bir Singh UP dagi plant operator Ramji amasung miling machine operator Dinesh Kumar Yadav ni Impact News na fangba pauda makhoi ahumasi ngarang numidang sekmai turel mapan ki makhoina leiriba thabak sufam aduda sakhang daba khulai paiba miyoi taruklom laklaga phaduna pukibani hairi sekmai police na thaudok aduga mari leinana case ama lokhat pagaloinana makhoi ahumbu kannabagi thabak kana chathari hairi
Nauria Pakhang Lakpa Kendra gi Manung Chana Malom Amadi Konthozam Kendra Ani Fauna Hangatariba Malom Hawairo Merakong Thong Sanaba Urep Yung Tambagi Thoram Amangasi Pangthokre Thoramaduda Nauria Pakhang Lakpa Kendra gi MLA Soibam Subhash Chandrana Public Works Department ki meeting Makada Sagadariba Anoba Thong Adugi Urep Yung Tamki Thoramaduga Mari Lenana MLA Subhash Chandrana Fongdo Kibada Lupa Crore Ama Lak Taramapan Lishing Marfugatara Changna Sagadariba RCC Breach Asina Nauria Pakhang Lakpa Kendra gi Miyam Maru Oina Malum gi Akoibada Ladiba Miyamna Konthozam Kendra da Chathok Chasin Taubada Khudong Chahalagani Haiki Ai koi sarkar sina khudoloina no khudoloina pijaba si thonga si janga saba loiran kanda amuk ka henna konthozam kendra madi Nauria kendra ani gi chesna mari dusu hena phagalakpa ken khulani sigi tainaba lo singubagi karabar gi kari gi punamakta adugi khudong sabadu thong asi sabal waragadi adugi khudong sabdu soina miyamda phangalagani lo unabagi tanjadu yodingeida within 6 months ki manungda loisanabagi target to 8 gada amadi engineer sing da kanna ai makoi da high makoi na soina loigi haibagi commitment di MLA ga adudi leinare Matang Swaisda break amalawjage break ki matungda Citizenship Amendment Bill 2016 gi mayok tangasi DM College campus manung dalaiba MSU office da khongjang changsin khibagi pau amadi Manipur amasung malim gi tongan tongan ba I pau sing puduna lakjege Impact News pa meeting ta du lebiu Mayam bu mukana taram nokchere bulletin asigi makhata pau miyam da pizari Citizenship Amendment Bill 2016 gi mayokta awang nungpuki tongan tongan ba state ya da changsiliba khongjang gi sarukama oina ngasi DM College campus manung dalaiba MSU office da khongjang changsin kre khongjang adu awang nungpuki mahiroi lupki apex body ama oiriba neso gi meeting makhada MSU na sinduna chathakibani mahiroi kayana sarukya duna chathagiba protest adu MSU gi president Manjit Sarang Themna central government ki thawong asi Manipur yauna notice ki state sing asi foreigner amasung immigrant singi mafam ama oithoknaba onthoknaba hotnaba thawongni hairi bilasigi mayokta changsiliba makhata ba khongjang gi saruk ama oina MSU na makhal makha kaya gi khongjang changsin khigani loinana khongjang asiga mari lenana chahi asigi December thagi ani suba chayolda leibak asigi konung Delhi da nesona sinduna pangthokadoriba awang nongpok state singi oiba protest su saruk yaragani hairi Citizenship Amendment Bill 2016 की मैं तो सुना Citizenship Amendment Bill 2016 की मैं तो सुना कोई आंग नोपक लमदुंग पुम फोन इंदा गवर्नमेंट ना सिटीजनशिप 1955 की मतुंगिना कोई हिंदू सिंह क्रिश्चियन सिंह पारसी सिंह बुद्धिस्ट सिंह जैन सिंह असिगुलबा मियोय सिंह से अनकंसिस्टेंट ओइना रिलीजन द बेस तोरकान द सिटीजनशिप पीगने हारबसे मसी मनपु मियाम मरुना आंग नोपक मियाम द सेंट्रल गवर्नमेंट ना लांग था कान द कोई आंग नोपक की लमदम असे कोई फॉरेनर सिंह की इलीगल इमिग्रेंट सिंह की कंपिंग साइट अमायना फतावदी थदम मोइना थमनबा दुगुंबा Sinba Thoram Kang Amsuna Low the government Hariba, the citizen bill saying to me from the Chana and give a target equitung Lavagase, Nordiski, Miam Lavagase, the Legan Choba, Wangamakan Ramana, equitung Lavak Isana lecture, and with them Taiko, upon Bakolamaka, the citizen bill Gimantansi, Amsuna, Nordis Pum with the Satariba, Kolau, when a lecture. Jananeta Hizam Mirabot ki lamjing makhada chingtam ki mihut sing punduna Manipur gi apunbagi saktam hena chachin hananaba amasung apunbagi saktam kannanaba achetba firep lauduna United Front sem kiba amadi Manipur lengakta sashan gi full responsible pinaba wafam pughat kiba numit hau kiba chahi inglising amaga chamapan nifu taret ki November gi tang kuntra gi mifam adubu khananaina bagi ningsing mifam ngasi Manipur Press Club ta pangthokre CPI Manipur State Council na sinduna pangthokiba ngasi gi thauram aduda wang Kiba Singna State Asida Greater Autonomy Pihanba State Ama Oibagi Mapung Phaba Hak Tanba Apunbagi Saktam Chetsin Hannaba Amata Oibagi Lipun Lakhananaba Chingtam Thong Manana Chaukat Handuna Tangdu Leitaba Hingminaba Amasung Haukiba Chahi Inglising Amaga Chamapa Nifutaret ki November gi Tang Kuntra gi Mifam Mahey Yalhannaba Wafam Kaya Phongdok Nakhi Department of Agriculture amadi Manipur Farm Enterprise Private Limited na sinduna Manipur Farm Agri Equipment Exhibition ama Rabi Campaign 2018 Manipur gi Chief Minister Nongthomam Birena hodokre Exhibition amadi Rabi Campaign asida lamdam asida leiriba lomi amadi Farmer Club singna mapung phana saruk yabiyo haina Agriculture Department ki Director PH Rajendra na thamlakli Sanjay Thongda leiba office ta Paumi Singha unaba amada Agricultural Department ki Director PH Rajendra na haikibada pangai hotel da pangthokada
ꯇꯧꯔꯤꯕ ꯑꯦꯛꯖꯤꯕꯤꯁꯟ ꯑꯃꯗꯤ ꯔꯕꯤ ꯀꯦꯝꯄꯦꯟ ꯑꯁꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯂꯧꯃꯤꯁꯤꯡꯗ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯣꯏꯒꯅꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯦꯀꯥꯅꯥꯏꯖ ꯐꯥꯔꯃꯤꯡ ꯍꯦꯟꯅ ꯄ꯭ꯔꯣꯃꯣꯠ ꯇꯧꯅꯕ ꯄꯥꯟꯗꯝ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯀ꯭ꯔꯤꯁꯤ सिंचाई योजना की मनुंग चना सब मिशन ऑन एग्रीकल्चरल मेकनाइजेशन की मखादा लौमी सिंगदा अचौबा अमदी अपिकपा मशीन सिंग सिजिनबा अमदी बैंक की खुथांगदा लौमी सिंगदा पीरिबा सब्सिडी की मतांगदा खनगनी लोइनना लौमी सिंगदा करी कानबा फंगहनगदगी हाइबगी मतांगदा खनगनी हाइरी रवि पैकेट को प्रोग्राम मैम से मशीन की मतेंगना कोई मरुन माइक्रो इरिगेशन की मखादा कोईना स्प्रिंकलर सेट कोई मैम कोई पीबगी प्रोविजन सिमसु लेरे सिदेदा अमाउंट की थोदोकपा पैसा की शॉर्टेज लेरोय तौबदबु मफम आइडेंटिफाई तौबसिमा अदुगा लौमीसिन बुकचेन सेंगना जाई प्रोग्रेसिव फार्मर सिंगिना मही मरong थाबीरकांदा हाइरिबा जिकी स्प्रिंकलर सेट अदुगा ड्रिप इरिगेशन अनिमगी इरिगेशन सि फंगनबगी खुदोंचाबदु सुं पिजगे तुगुंबा खुदोंचा मयाम फि लोई दमक्ता तांग अनी द पांगथोकोदोरिबा मरुना चिमिनेसना कोई लॉन्च तौबगिदोरिबा फंक्शन सि मणिपुर की प्रोग्रेसिव फार्मर सिंह मणिपुर की फार्मर्स क्लब सिंह FIG पुनमक ऑल मेंबर्स सिंह से लापीरकांदा फंक्शन से मपुंग भाव मौ हेनबी नुमित निनी की खोंगचत लाखिबा 15 फाइनेंस कमीशन की चेयरमैन नंद किशोर सिंह न लुचिंग टीम अमा मणिपुर दा लाक्तुना स्टेट असिगी फाइनेंशियल प्रॉब्लम सिंह अमदी लमदम असिगी सेनमिटलोन फगरहनबगी मतंगदा स्टेक होल्डर सिंह उनदुना वारी सानखरे टीम असिना बाबूपरादा लेबा ऑल सेक्रेटरी तंगारांग अहान बोइना स्टेट असिगी पॉलिटिकल पार्टी सिंगी म्यूट सिंह अमदी पंचायत मेंबर सिंह उनदुना वारी सानरबा मतुंग दंगसी मणिपुर लेंगा की चीफ मिनिस्टर याउना काउंसिल ऑफ मिनिस्टर सिंह चीफ सेक्रेटरी याउना उनदुना हौजिक थेंगनरिबा सेल थुंगी प्रॉब्लम सिंगी मतंगदा वारी सानखी वारी सानबा लोयरबा मतुंगदा पांगथोकिबा पाउमी सिंह उनबदा कमीशन असिगी चेयरमैन नंद किशोर हाई ngarangdagi hauduna commission asina state asigi maru oiba stakeholder singa unaduna wari sanarba matung hauzik state asigi oina thengnariba khudong chadaba kaya khangwa ngamle hairiba problem sing asida commission ki maikai dagi pangba yaba mating sing pangani manipur gi naharol amadi economy ki phibam phagatpada mating oigadaba thabak sing amadi ek is policy ga mari lenaba thabak singda commission na ahenba meeting changani loinana ahenba mathau taba singna mathang 2020 to 25 की कमीशन की थबकता हापकनी हाई की The priority focus there appears to be on improving infrastructure, social infrastructure, particularly education and in the sector of energy. The Finance Commission has assured the government of Manipur that looking at the critical importance of Manipur's economy for promoting the Act East policy, for its critical location, for enabling job opportunities to be created, it will be the endeavor of this commission to supplement and to buttress the efforts of the state government. अमरोमदा ngasigi 15 finance commission की मिफमदु लोयरबा मतुंगदा पाउमी सिंगा उनबा अमदा चीफ मिनिस्टर नोंथोंबा बिरेना हाई मणिपुर लेंगा की माइकैदगी लमदम असिगी हौजिक ओइरिबा सेल थुंगी मतंगदा निंगथिना कमीशन की माइकैदा वारी साखी लोइना लमदम असिगी सेनमिलोंदा अचौबा होंगबा पुरकनबगी पांदमदा लेंगा की माइकैदगी तोंगान तोंगानबा प्रोजेक्ट कुनगा मंगागी प्रपोजल यावना अतै हिरम कयागी मेमोरेंडम अमसु पिशिल्ले हाइरिबा मेमोरेंडम असिना थबकता ओनथोरकपदा लमदम असि चाउना होंगबा लेरगनी हाइखी अखोगी स्टेट गवर्नमेंट थेंगनरिबा प्रॉब्लम्स मरुइना फॉरेस्ट एरिया कवर तौरमदबा यामना अखोगी ओनली 2.5 खता 90% ओइरगसु अरुणाचल ना फॉरेस्ट एरिया दो चाउन तौबदगी मगी सेंटर दगी फंगिबा पैसा मदुगी पोटो अखोई फॉरेस्ट एरिया से एक्चुअल फॉरेस्ट एरिया से कवर तौननबा अखोई मदुगी प्राइस तौई अखोगी 8449 दा पैसा थमजनबसिना अखोई दा लैरिबा डबल पेनल्टी इंटरेस्ट मयाम दगी अवा प्रॉब्लम लेबा मयाम गदो अखोई लोइना इंटरेक्ट तौरे अदो आइना खनबदा मोय एम डिटेल्स फजन ताई सम पॉजिटिव कम आउट खर दिस कोइना लाकनी यस आई डेफिनेट मियामना पोरोंपा DC रोड इम्फाल ईस्ट हाइना खंगनबा लंबी असिबु खुराईगी MLA एल सुशिंद्रो अमदी खेट्रिगावगी MLA एन इंद्रजीत अनीना अतेनबा मतमदा यामना मओंग मरिल ताना सेंबीबगी दमक द पब्लिक क्लब खुराई टॉप खोंगनांग खोंगना चेरोल अमदा थागतपा अमदी हरावबा फोंगदोरकली केसोरचान वांगखेम फाजिनखिबगी मतंगदा थांगमैबन कंस्टिट्युएंसी की MLA के एस जोय किसन मरम चादना इशू सागतुना लेबगी महुता ओपोजिशन पार्टी अमगी लौफम थोकपा रोल लौबीनबा हेन लौबन हेन फगनी हाइना BJP मणिपुर प्रदेश की माइकैदगी थमलकली लोइनना केसोरचान फाजिनखिबगी मतंगदा चुम्मी नत्रगा लाली हाइना फोंगदोकनबगी अथॉरिटी जोय किसनदा लेते हाइनसु थमलकली
Kanchipurda leiba BJP Manipur Pradesh ki temporary office ta Paumi Singha unabada party asigi spokesperson CH Bijoy na phongdorak pada Kesorchan Wangkhem hairiba miyoi asi social harmony da akaiba piba yaba wafam sijinaba social media da sandokpa mahak NSA panduna fajin bani hiram asigi matang da Congress ki MLA Joy Kisana freedom of expression ki article number kaya panduna morality yaudaba miyoi amabu kan khatnaba hotnaba laibak thibani freedom of expression haibasi boundary amagi manungda leiba ngangningi haiduna panga ngangba yade haibasi miyamna khangnaraba wafamni haina phongdoraki loinana hiram asigi matangda Congress na issue sagatpam thokte amadi issue leitana issue sagatpiganu haina su thamlakli 2017 dagi hongna kena record engjabada Imphal West Kakta National Security Act si Sri Kesorchan Wangkemna akoi NSA makada phari mana tara subani magi mamangda phari ba mapan jimadi yamna hardcore extremist insurgent group ki member ngakdane adu mana hoja handak phari basi magi mamangi offense lare handak similar offense ma commit tawre adugi mathakta yam sangna magi Facebook posting yengbiyo akoi communal oiba anti national oiba racist oiba posema leptana sam thagla ego 90% NSA palamdagi nainarakpa matamda concerned authority na kadangoi single offense amakida heda panba nate Jhansi Rani gi mapok numit pangthopa bu yaning taba phongdoktuna lenga ki mayokta wafam thamluba journalist Wangkhem Keso Chandrabu National Security Act panjinduna fajin kibagi mayokta wakat mifam chathakre panbai wai yai Wangkhem cha wangthoi haina su khangnaba Keso Chanbu tha asigi tangkun ga tarukta seditious oite haina bill da thadoklaba matung mathangi numita NSA gi makhada amuk fajin kibani Detention of Kesorchan Wangkhemcha Wangthoi and abuse of basic human civil rights NHA to a common citizen treated like a terrorist haiba banner gi makhada kai samthong moirang ningthau amasung laishom leiraki miyamna puna sinduna kai samthong moirang ningthau leirak machinda miphamasi chathakibani miphamadu saruk yakiba Kesorchan gi loinabi Wangkhem Ranjitana seditious oide haina thadora aba mapuroibabu pung kunmari fadringaida NSA panduna phajin kiba yaningde mahaki mapuroibabu athuba matamda thadorakdrabadi makha tana makhal kayagi khongjang changsilagani masida lamdam asigi civil organization amadi miyamna sogatpiu haiki ngasigi mifamaduda Kesorchan gi chahi amata ngairi bi pikli bi machanupi atonbisu aikhoigi papa kadaida leiribage haina thaba placard sijinaduna wakat mifamaduda sarukyaki अखोई फोकस तौदोरिगा एरिया अखोई नाइसाई रानी झांसी से कयाम इम्पैक्ट लैरगे कयाम मणिपुर द मागी इम्पैक्ट से करीनो हाइबदुगी माना ngang इब पोतुदि फोकस तौद्रे मयाम से थयाइना नसाइगी अब्यूसिव लैंग्वेज ngange मचिन थीरे हाइबगी ओना तैनब लंबी अमद पुथोक्रे मसी मजु आई प्रजा म्याम द कितंग खंगनिंगे मसीगी झांसी की रानी जिगी सि मतांग द करी अखोई मणिपुर द मागी इम्पैक्ट से करीने करी कंटेक्स नो समना हाब द अखोई बु ngwa nganganu opinion amta piranu da akoi lebak se democracy oiragazu democracy gi chatna handabi wangang la pami bu mention ba phajan ba tawbagi phibam ma mansilakni aina mayam da so appeal tawni akoi bu mateng pangbi organization pumna magna chinthi barom da chatpi gumse achumba maikai focus tawdorga po da focus tawraga akoi punna mateng pangmina sena Police Constable Launabagi Kumja English Singni Tarahumdoi da Pangthokiba recruitment da Mai Pakraba candidate Singi Thabaki Fal December gi tang ahum fawbagi manung da lauthok piyo haina All Manipur DPC completed candidate male civil 2018 na Manipur lenga ki pukning chingsilakli Manipur Press Club da Paumi Singha unabada lup asigi President Lai Mayum Nandakishore na haikibada chahi taruklom DPC gi fail fal lauthok tabana maram oiraga candidate singda chauna ninghanaba ama pokhalle sanglaba chahi asi namsinduna thamlaklaba matung Manipur High Court ki single bench na tha ahum gi manungda fal lauthokadabani haina khanghanba fawba laikhrabani adubu single bench ki yathang singnaduna double bench da amuk hana singnarakuna appeal tawkibani hairiba appeal adu double bench na reject tawraba tungda single bench na takhiba yathang adumak chummi haiduna thabaki phal lauthokna ba tha asigi tangkun ga humdoida yathang piba su leire maram aduna mathang thagi tang ahum phawbagi manungda thabaki phal lauthok piu karigumba lauthok trabadi akanba khongjang sing changsilagani hairi leiriba hojik division bench na rai tare adubu case na haibiroganu nasa singi awawa jing bilga amtungdi haidok pigro haidana candidate sing ngasi babungda nijeri lakliba tang ahum phawbagi
सिगी मनुंगदा थबक से हाइदोक पियो नतब तारगदी अखोई मखल मखा क्या की खुंजिंग क्या अमा चंगजिलानी हदि असेंग ने चुमना फिल्टराइज तौरगा मणिपुरी यान हानबा सेंजा थुमजा यावदना ngasibo मणिपुर असेंग पुथोरबोक्ता पाबुंगना तादुना लेबिरगनो लोशन बिष्णुपुर डिस्ट्रिक्ट वर्ल्ड डायबिटीज डे मरी लेना मियाम की खोंचट चटख्रे खोंचट नेशनल प्रोग्राम फॉर प्रिवेंशन एंड कंट्रोल ऑफ कैंसर डायबिटीज कार्डियोवास्कुलर डिजीजेस एंड स्ट्रोक NCD डिस्ट्रिक्ट हेल्थ सोसाइटी बिष्णुपुर सिंधुना पांथोखिबनी खोंचट अदुना लोइरकप मतमदा नेशनल हेल्थ मिशन की मिनी ट्रेनिंग हॉल मियाम की मिफम अमसु पांथोखि मणिपुर यूनिवर्सिटी की कुंट्रागनिथोई सुबा मणिपुर यूनिवर्सिटी इंटर कॉलेज यूथ फेस्टिवल ngasi लोइसिनख्रे तोंगान तोंगानबा कॉलेज कुनगा हुमदोइना सरुक यादुना नुमित हुमनी चुपना चथाखिबा फेस्टिवल असिगी ओवरऑल टीम चैंपियन PG क्लासेस मणिपुर यूनिवर्सिटी न ताख्रे लोइनना डॉन बॉस्को कॉलेज मरामना हंदक चहीसु अमुक हना बेस्ट डिसिप्लिन टीम की मना फंख्रे मणिपुर यूनिवर्सिटी कल्चरल कमिटी ने सिंधुना पांथोखिबा फेस्टिवल असि लोइसिनबगी थौरम अदु मणिपुर यूनिवर्सिटी की सेंटेनरी हॉल दा पांथोखि थौरम अदुदा मणिपुर यूनिवर्सिटी की एडमिनिस्ट्रेटर जर्नल सिंह हाई महिरोय ओइरिंगगी मतमदा होटनबा लेप्तबा अमदी खांगबा कनबना तुंगी फ्यूचर दा माइपाक पंगमगनी लोइनना यूथ फेस्टिवल असिदा सरुक याखिबा पार्टिसिपेंट सिंगी फीडबैक लौशिनदुना मथंग पांथोकदबा यूथ फेस्टिवल दा हेना फजबा मओंदा पांथोकपा ngamnanaba hotnaba mathau tai haiba wafamsu phongdoki in student life each student has lot of ideas come to his mind that I want to become that, I want to become that. Whatever your aspirations are there, your thoughts are there, what you want to be, work hard. All those who have aim, who have ambition, if they work hard, they can achieve it. And if you work hard, definitely you will be successful. Nobody can come in the way and stop you. Dr. Kamal Memorial Association Sindhuna Anirak Suboina Rasalila Observation Day 2018 ngasi Langthabal Kunja Awanglekai Community Hall da pangthokre hairiba thoramasi haukiba chahidagi hauraga Dr. Kamal Memorial Association Sindhuna lakibani ningsing bayabadi ingum jali singamaga chatret humbudraga mapan AD gi matamda Manipur gi ningthau Maharaja Bhagyachandra Haktakta ihan hanba oina Rasalila haudoktuna Kanchipur gi Rasamandal da ihan hanba oina Rasalila sanakibani प्रधानमंत्री उज्ज्वला योजना की मखादा ngasi खेत्रीगांव कंस्टिट्युएंसी की MLA नहाकपम इंद्रजीतना कंस्टिट्युएंसी असिगी बेनिफिशियरी कुंथ्रा दा लेमना LPG कनेक्शन खुसिनक्रे LPG कनेक्शन खुसिनबगी थौरमदु RD इंडियन सर्विस की मतेंग लोइनना कंस्टिट्युएंसी असिगी मनुंग चनलैबा अलहाज कुदुस कैखु मखा लेकाइदा पांगथोखिबनी हौजिक सानबगी पाउदा हुमफुमरी सुबा नेशनल स्कूल गेम्स की अंडर 14 बॉयज एंड गर्ल्स टाइकुंडो चैंपियनशिप ngasi लोइसिनख्रे स्कूल गेम्स फेडरेशन ऑफ इंडिया की मीटिंग मखादा डिपार्टमेंट ऑफ यूथ अफेयर्स एंड स्पोर्ट्स मणिपुर न सिंधुना खुमलंपाक स्पोर्ट्स कॉम्प्लेक्स तलैबा टाइकुंडो ट्रेनिंग हॉल द ngasi लोइसिनखिबा अंडर 14 बॉयज एंड गर्ल्स टाइकुंडो चैंपियनशिप असिदा महाराष्ट्र अमदी गुजरात अनिना नुपी मचागी चैंपियन अमदी रनर्स अप ताखिबगा लोइनना मणिपुर अमसुंग नागालैंड अनिना नुपा मचागी चैंपियन अमदी रनर्स अप ताखि चैंपियनशिप असिगी ओवरऑल टीम चैंपियन ना मणिपुर न ताखिबगा लोइनना रनर्स अप ना महाराष्ट्र न ताखि ताइकुंडो चैंपियनशिप असिदा इंडिया की तोंगान तोंगान मफम कुंट्रा दगी नुपा मचा चनीगा मरफु हुमदोय अमदी नुपी मचा चनीगा कुनगा मापन पुन सानरोय चमगा तरा निथोइना ताइकुंडो की तोंगान तोंगान मसाना सिंगदा अथोय अहेन तानखि हाइलाकंदी कांगखुट कंसारना कुनगमापन सुबा धनमंजुरी इन्विटेशनल कांग टूर्नामेंट की विनर ओइख्रे ngasi खुमलंपाक स्पोर्ट्स कॉम्प्लेक्स की कांगशंगदा सानखिबा टूर्नामेंट असिगी फाइनल दा हाइलाकंदी कांगखुट कंसारना गोपाल देव कांगकुल या स्कूल बु पंजिल तरामाथोय मापन दा माइथिबा पीबंगमखि कांग टूर्नामेंट असिगी विनर ओइख्रबा हाइलाकंदी कांगखुट कसरना रोलिंग ट्रॉफी गा लोइनना सेल गी मना लुपा लिसिंग तरामंगा अदुगा रनर्स अप ताहौरबा गोपाल देव कांगखुटना रोलिंग ट्रॉफी गा लोइनना सेल गी मना लुपा
ꯇꯔꯥꯅꯤꯊꯣꯏꯒꯤ ꯃꯄꯨ ꯑꯣꯏꯕ ꯉꯝꯈꯤ ꯆꯠꯊꯈꯤꯕ ꯀꯥꯡ ꯇꯣꯔꯅꯥꯃꯦꯟ ꯑꯁꯤꯒꯤ ꯕꯦꯁ ꯄ꯭ꯂꯦꯌꯔꯅ ꯍꯥꯏꯂꯥꯀꯟꯗꯤ ꯀꯥꯡꯈꯨꯠ ꯀꯁꯥꯔꯒꯤ ꯁꯤꯑꯩꯆ ꯔꯦꯕꯤꯇꯥ ꯑꯃꯗꯤ ꯒꯣꯄꯥꯜ ꯗꯦꯕ ꯀꯥꯡꯈꯨꯠ ꯌꯥꯏꯁ꯭ꯀꯨꯜꯒꯤ ꯏ ꯃꯣꯅꯤꯀꯥ ꯑꯅꯤꯅ ꯇꯥꯃꯤꯟꯅꯈꯤ ꯇꯣꯔꯅꯥꯃꯦꯟ ꯑꯁꯤꯒꯤ ꯕꯦꯁ ꯂꯝꯊꯥꯅ ꯍꯥꯏꯂꯥꯀꯟꯗꯤ ꯀꯥꯡꯈꯨꯠ ꯀꯁꯥꯔꯒꯤ एल रोबिता अमदी टी आइस रबीना अनीना तामिनखिबगा लोइनना बेस चेकपैगी मनाना हाइलाकंदी कांखुट कसारगी एंड लैमहन अमसुंग गोपाल देव कांखुट या स्कूल की एल दयाबती अनीना ताके मणिपुर पांगथोकलिबा संगाई फेस्टिवल का मरी लेना मणिपुर कांग एसोसिएशन सिंधुना चथरिबा कांग टूर्नामेंट असिगी ग्रुप एदा गोपाल देव कांखुट या स्कूल निकोन कांखुट नीलकुथी अमदी हाइलाकंदी कांखुट कसारगा ग्रुप बीदना जिरीबाम कांखुट कसार कांखुट अमसुंग असम कांखुटना लीग मैच सिंगदा लंबा तौनरी Under 18 Boys Youth League Football Tournament Aijol FC Mizoram amadi Trau Kwa Kaithel Manipur Animai Pakre Khomalampak Artificial Turf Ground ngasi Football Tournament asigi sanakiba ahum suba league ta Aijol FC Mizoram na Gangtok Himalayan Sporting Club Sikkim bu yamna lakchana Panjil Nipan Sinoda maithiba pikhi Chathariba Youth League Football asigi ngasi sanakiba mari suba league tana Trau Kwa Kaithel Manipur na Neroka FC Manipur bu Panjil mari anida maithiba pikhi All Manipur Football Federation ki meeting makada All Manipur Football Sinduna Chathariba Youth League asida team marina sarukyari December anida sanagadaba manga suba league ta Neroka FC Manipur amadi Gangtok Himalayan Sporting Club Sikkim ga taruk suba league tana Trau Kwa Kaithel Manipur amasung Aijol FC Mizoram ani lamba taunaragani Tara suba World Bodybuilding and Physics Sports Championship December tang 13 13 faubada Thailand gi city Bangkok ta pangthok lagani championship asida United Gym Manipur Naurem Thong Saphaba El Netana senior group ki kg 55 ta saruk yaragani ngasi United Gym Manipur Naurem Thong da pangthokiba chamba thoram aduda gym asigi masak nairaba mioi singna Saphaba El Neta da lupa lakh amaga lising yankhai gi senpham mateng pangki panbaya badi chaliba chahi asida pangthokiba Asian Bodybuilding and Physics Sports Championship Tazu Sanaroi Asina Manipur gi mai purak pangam khrabani Aroibada bulletin asik headlines amhana miyam da thamjari Numit tarani chupna chatharakpa Manipur Sangai Festival 2018 ngasi makhal mathel gi thauram kaya ga loinana loishin khre Haukiba ahing nongyaida chingmairong mamang laikaiga kabui khulga tainabada leiba nganu loifam mafam amadagi nganu taragani thoi I chuptuna hatlamle Ningom thong kitna panung da masak khangdaba sa khara chensin khre haiba paulak padagi Forest Minister amadi Forest Department ki makok thongba official sing changduna tengsin khre Loan yadaba maongda di reserve taukiba kharung pat ki hectare chani amadi eco pat ki hectare chama amuk nau haunana reserve taunaba akoi bagi miyam na lengak ta takshilakli amasung 15 Finance Commission ki Chairman Nandakishore Singh na luchingba team ama state asigi financial problem sing amadi lamdam asigi senmitlon phagat hanaba honaragani hairi